Thoubal district ki Uyal Cheirao Chingda haina su khangnaba ching asigi mathakta leiba ibudau pakhangbagi laisang masak khangdaba singna haukiba hingda Thugairamle loinana laigi potlam sing mai thadoklamle. Pau asina hai thodok asinga si anganba ayuk pung 5:30 tabada walking chatpa singna thengnarakpadagi lai committee gi mioi singda pau piraktuna yenglubada yamna thamoi sokpa fibam asi thengnakhibani hairi. Mafam asigi akoibagi khunsing Uyal, Wangbal Kairembikhok, Wangjing Salungfam Hairok, Langmaithet Icham Khunau amadi tongan ba khunsingi miyamna Cheirao Ching kanaraktuna lai kurumnariba mafam amani hairi. Thodok asigi matangda lai committee gi secretary Huidram Toren fongdorakpada Gwarok Reserve Forest ki manung chanba Saram Ching gi mathakta leiriba Uyal Cheirao Ching gi ibudau pakhangbagi laisang asigi thong fakairamki. Laisang asigi manungda leiriba ibudau amadi ibendauda thonba Firol Singh amadi Dakhan Singh Laisang gi mapanda puthoklaga mai tharamki. Loinana ibudau ibendaugi khubamsu yotkumba akanba potsak amana yanduna Thugairamki hairi. Mahakna makhata na hai committee asina chahi gi oina ibudau ibendaugi thoram pangthoktuna lakpani. Adubu atamnana aikoi maitaida singnaba manba mawongda masak khangdaba singna laigi khubam Thugairamba amasung mai tharamba asidi yamna laibak thibani. Maitaigi laifam amada atamnana singnaba yamna usitaba manba mawong asi yamna nungaiti hairduna mari lainaba singnasu mityeng changbiyu haiki. Thodok asigi matangda Thoubal Police ki OC na luchingba police team amasu laktuna mafam adugi fibam singsu yengsinkibaga loinana case amasu laukhatkhre hairi. Mafamsida aikoina matami matungina ibudau ibendaugi khubamsi latlaga chahi gi oina magi mathomomsim committee na pangthokpani adubu yamna laibak thibadi khanghaudana aikoigi ibudau ibendaugi leiba laisang asi kanagumba masak khangdaba atamnana akoi maitaigi dharmabu singnaba mioi singna masak khangdaba mioi kharana samna ahingda ibudau ibendaugi magi seliba dress thong asi pakairaga dress amasung maki darkar leiba lai thom thabak singda sinama polom khurima mai thadoktuna mahan talambasi akoi yamna thamoi sokna nungaijete maramdi maitai aikoigi oina leiriba sigumba Dharamegi oiba laifam amada atamnana singnaruna yamna mawong taduna ibudaugi mafamda akoigi murti singda akanba thangumba genti gumbana yalamba amasung magi polamsing ase koi mai tharokto yamna mahan tanba yamna usit thoidaba maitai jati koibu yamna usit thoidaba akoigi asungumba senglaba koi dharamegi oiba laisangsing asibu mahan tanba se masi yamna nungaite maramasina lamdam sigi mari leinaba koi maitai samaj Maitaigi asigumba laining laisonbu pamjaba isinau khudimangna asigumba aikoigi maitaigi laifamsingda atamnana manghan tanbagi thawokse akoi khudimangna panaduna thingminasi ai bofamse aina meyam puramakta thamjai.